ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯍꯥꯟꯅꯗꯒꯤ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯈꯔ ꯂꯦꯞꯄꯨꯔꯕ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯊꯤꯡꯁꯀꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ एपिसोड 21 ꯑꯗꯨꯅꯤ तसेंबदी एपिसोड असी वेब सीरीज असिगी सीजन 3 गी एपिसोड 4 नि अदुबु अइना मयामदा हेना नुंगाइना थीबा फंगनबगिदमा सीजन सिंगजिगी एपिसोड सिंगसि पुलप समनहंदुना एपिसोड 21 हाइना अदमक थोंजबनी अदुदि हुजिक मयाम स्ट्रेंजर थिंग्स की मखा चथरक वारी असि हौनब तौजरगे तामिनरसि अइखोइना ममांगे एपिसोड 20 गी अरोइब सिंदा उखरे बिल्ली गे हेदर गी ममा मपा पुसु वानथांदुना फाजलगा एपिसोड अदु लोइसनखिबनी मधुगी मखा एपिसोड 21 असिगी अहानब सिन असिदा 11 गा हॉपर गना लैरिबा उमंगदा लैबा संगलेन असिदा लाखरे हौजिक युमसिदा हॉपर दी लैते अइखोना ममांगे एपिसोड तगी सु खंखरे हॉपर दी जोइस का पुन्ना लैखिबनी हौजिक युमसिदा लैरिबसिना 11 गा ममानबी मैक्स कनी 11 हौजिक ब्रश तौना बिली ना मंगोंदा हाइरकिबा वाहै मागी माइना उखरबा बिली की सक्तम खुदिमक्सि निंगसिंगदुन लैरि 11 सु मसादा चममनबा फावरे मसादा चिंगनबा चममनबा लैरिबसिसु ममानबी मैक्स तसु शेयर तौरी 11 हाइरी बिली की कादा अखोना थेंगनकिबा हेदर गे लेम्फ्रीदा ई तैरंबा बार टपता आइ शावरंबा अदु नंगदि चिंगनदबरा हाइदुन हांगली मसिदा मैक्स ना मुखुमली बार टपता यावरंकिबा आइस तुदी मसा सागतबा फनबा तिंगबगी ओरंगनी अदुगा थेंगनखिबा ई दुदी खंगदि अदुबु अखोइनिना मिटमंगना उखरेदना हेदर दु मयुमदा टेक्ता कायदना दुमक लैहौरी दुदी 11 अमु हंगली अदुगा बिली दुना कमदौबा नंगिने आमा बिली दु मवोंग अमा इतौ तहोवी हाइरी मसिदा मैक्स ना मुक बिली दि हानदगी अदुमाइना अदुम तौबनी मागिदि हैनबीनी हाइदुना 11 ना वखन नुंगाइत्रिबसि मैक्स ना थेमजनदुना वंडर वुमन गी कॉमिक पादुना ताहलगा अहिंग असि पोथाखरे मसिदगी सिनसि होंखरे सोमदा मिसेस डिस्कर्ल हारिबा अहन ओरिबि नुपीसिसु जोनाथन गा नेंसीगना हार चादुना लेरंबा थेंगनबदगी पुलिस अमदी एम्बुलेंस कौदुना हनुबी सि फाजनदुना हॉस्पिटल दा पूनबा थौरांग तौरी हौजिक मिसेस डिस्कर्ल हारिबा हनुबीसिना लाकना फाना ngamdana कोइलाव लाउरिबसि मयुमसिदा लैना आइगी युमदा हन्दबा यारोय हाइदुना अंगावबगुम कोइलाव लाउरि लैरिबा मयामसिसु मागी मतौसिदा पुंगाव ngauri हौजिक नमदना फाजलगा हॉस्पिटल दा खोंगलै थुना पुखरे लंबी सिदासु हनुबीसि पुल्लिबा मखुचि थदतुना आई मफमसिदा लैहौदबा यारोय हाइदुना लाउदुना मखुचि तिंथोरकली हौजिक माना मखु तिंथोंबा जरगा सिदी तसेंबगिदी माइंड फ्लेयर दुना मागी बॉडी अमा सागलिबा गोडाउन दुनी मसिदगी अखोइना सुखंगले हनुबीसि बिलीगुमना माइंड फ्लेयर ना कंट्रोल तौग्रे हाबसि हौजिक सोमदा गोडाउन मनुंगसिदना बिलीगा हेदरगी ममा मपा ओइबा टॉमगा मागी लोइना बिसिगा फाजिनदुना थमली टॉमनादी मचानुपीदा हाइरी बिलीना नंगोंदा इसिनदुना तौहलिबा थबकसि लेपु मसिबु अमुक्ता खामो हाइदुना कपचरी मचानुपी हेदरना मुखुमगली बाबा अखोइना ngasi तौरिबा थबकसिदी मियोइबा कनामतना थिंगबा ngambaro हाइरी बिलीना मु हेदरगी ममा मपागी मचिंदा पुंजलिबा फीसि लौथोकपीदुना मची लेंगदबी लैयु हाइरमलगा मखोइनिसि मफमसिदगी चटखरे नाकंदगिसु माइंड फ्लेयरगी बॉडी सि थोलक्तुना हेदरगी ममा मपासि ममाइदा मखुतकुंबा मना नपसंदुना मखनाउदा मही म थाजनखरे मसिदा अखोइना उरिबा थौओंगसि इहान हानबदा बिलीदा तौकिबा थौओंगदुनी मसिना मियोइसिबु मागी कंट्रोलदा थमगदोरिबनी मथंगी सिनसिदना जोइसका हॉपरगी सिंदा मुलाखरे हॉपरसु ngarang le manungda sakhangdabani paamna phudarambadagi yan mangduna Joyce na mayumsida seba tawbidun leramli Hopper na hek yan lakpaga Joyce na hangli ngarangi misaktu khangawbra haiduna Hopper na su phajana uhowdre haidro khumli Joyce na muhairi miyoy edu government gi miyoy orambasu yai hairi Hopper na mukhumli ngarangi ni paaduna government gi mi oraga kari ye khoini dagi lotna bohonariba aduga aingonda phuramli biduna kari gi makoini si ngarangi thaudoktu gi matangda sum neinabada Joyce na ngarangi ni padugi gari number si puthorok lai masida Hopper na dihairi gari number du thigatpada process yamna changkhrani aduga four wheeler du magi oiramasu yai natraga oiramdabasu yai haduna thigatpada matam changani hairagli masida Joyce na mukhumakli nangna car haribadu soire ngarangi ni paduna thaukribadu car nate bike ni hairagli bike ni hairakpasida Hopper su sakhangdaba misa ama ningsinglaktuna miyoy du thigatnabagidamak mangonda chingnaba leibadagi Larry Klein hariba nipadugi manakta chatkhre somda Mike hoi Lucas hoisu Willna Shadow Monster habadi mind player du amuhana halakre haba pausi tambadagi 11 hoi Max hoi da hainabagidamak moina hek sinaba setseda pau phauna bakan honari adubo somda Max na tumba kaire haiduna thina ngangduna setsi muthatkre somdagi makhoi humna muk telephone do oina muk tawragli masisu Max na haugatuna thina ngange tawbada Mike na oina Will na harakiba pawa du loi tamduna makho meyam punsan da baya ro haiduna kaukre mathangdana Mike na haiduna
ꯗꯁꯇꯤꯟꯕꯨ ꯑꯃꯨꯛ ꯀꯧꯅꯕ ꯇꯧꯔꯤ ꯑꯗꯨꯕꯨ ꯁꯣꯝꯗ ꯗꯁꯇꯤꯟꯗꯤ ꯔꯁꯤꯌꯥꯟꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯗꯒꯤ ꯁꯦꯠꯁꯤ ꯋꯥꯈꯠꯂꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯔꯁꯤꯌꯥꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯔꯣꯕꯤꯟꯒ ꯁ꯭ꯇꯤꯞꯀꯗꯁꯨ ꯇꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯔꯁꯤꯌꯥꯟꯁꯤꯡ ꯑꯗꯨꯅ ꯕꯣꯛꯁ ꯃꯌꯥꯝ ꯑꯃ ꯄꯩꯁꯜꯂꯤꯕ ꯀꯥꯗꯨꯗ ꯆꯪꯁꯟꯅꯕꯒꯤꯗꯃꯛ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯤ ꯔꯣꯕꯤꯟꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯔꯨꯝꯁꯤꯗ ꯂꯩꯔꯤꯕ ꯏꯌꯥꯔꯗꯛꯁꯦ ꯎꯕꯗꯒꯤ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯁꯣꯞꯄꯤꯡ ꯃꯣꯜꯁꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯁꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯇꯣꯝꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯒꯤ ꯔꯨꯜ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯀꯧꯁꯟꯗꯨꯅ ꯈꯣꯟꯊꯤ ꯀꯌా ꯑꯃ ꯊꯥꯗꯔꯤ ꯃꯁꯤꯒꯤ ꯃꯔꯝꯅ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯅ ꯃꯤꯁꯦꯁ ꯗꯤꯁꯀꯔꯜ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯊꯦꯡꯅꯔꯨꯕꯒꯤꯅꯤ ꯃꯁꯤꯗ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅ ꯉꯛꯂꯤꯕ ꯑꯃꯅ ꯇꯣꯝꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯕꯤꯜꯂꯤꯒ ꯃꯆꯥꯅꯨꯄꯤ ꯍꯦꯗꯔꯒꯅ ꯐꯥꯖꯟꯗꯨꯅ ꯃꯥꯏꯟ ꯐ꯭ꯂꯦꯌꯔꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯉꯁꯤꯗꯤ ꯅꯣꯔꯃꯦꯟ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯇꯣꯝꯅ ꯑꯅꯤꯁꯤꯗ ꯉꯥꯡꯂꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯐꯤꯁꯁꯤ ꯆꯍꯤ 50ꯃꯨꯛꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯂꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯈꯣꯏꯅꯤ ꯅꯧꯅ ꯆꯪꯉꯛꯄꯗꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯑꯣꯐꯤꯁꯁꯤꯒꯤ ꯔꯨꯜ ꯀꯌꯥ ꯑꯃꯁꯨ ꯊꯨꯒꯥꯏꯔꯦ ꯅꯈꯣꯏꯅꯤꯅ ꯔꯤꯄꯣꯔꯇꯔ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯀꯌꯥ ꯍꯥꯏꯖꯜꯂꯝꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯉꯨꯕꯒꯤꯗꯃꯛ ꯉꯁꯤꯗꯤ ꯌꯨꯝꯗꯨꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯂꯛꯂꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯅꯈꯣꯏꯅꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯑꯅꯤꯁꯤ ꯊꯕꯛꯁꯤꯗꯒꯤ ꯗꯤꯁꯃꯤꯁ ꯐꯥꯎꯕ ꯇꯧꯔꯛꯂꯤ ꯉꯁꯤꯒꯤ ꯇꯣꯝꯅ ꯁꯥꯎꯔꯤꯕ ꯈꯨꯁꯥꯎ ꯂꯧꯁꯥꯎ ꯃꯋꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯕ ꯃꯔꯥꯏꯕꯛꯇꯁꯨ ꯁꯣꯛꯄꯒꯤ ꯗꯥꯛ ꯂꯩꯕ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯁꯤꯗ ꯅꯦꯟꯁꯤꯅꯗꯤ ꯇꯣꯝꯁꯤ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯊꯕꯛ ꯇꯠꯂꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯃꯦꯛꯁꯀ 11ꯒꯁꯤ ꯃꯥꯏꯛ ꯍꯣꯏ ꯂꯨꯀꯥꯁ ꯍꯣꯏꯅ ꯀꯧꯕꯗꯒꯤ ꯃꯥꯏꯛꯀꯤ ꯃꯌꯨꯝꯗ ꯌꯥꯝ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯜꯂꯕ ꯃꯇꯨꯡ ꯋꯤꯜꯗ ꯍꯧꯖꯤꯛ ꯁꯦꯗꯣ ꯃꯣꯟꯁꯇꯔ ꯑꯗꯨ ꯍꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯐꯥꯎꯔꯤꯕ ꯐꯤꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯅꯩꯅꯔꯤ ꯋꯤꯜꯅ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯐꯥꯎꯔꯤꯕ ꯐꯤꯜ ꯑꯁꯤ ꯑꯍꯥꯟꯕꯗꯗꯤ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕꯅꯤ ꯊꯧꯑꯣꯏꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔ ꯑꯗꯨ ꯏꯅꯥꯛꯇ ꯁꯨꯝ ꯅꯛꯁꯜꯂꯛꯄꯒꯨꯝ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯐꯤꯜ ꯑꯁꯤ ꯐꯥꯎꯔꯤ ꯑꯍꯥꯟꯕꯗ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗꯒꯤ ꯍꯧꯈꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯍꯣꯀꯤꯟ ꯁꯤꯇꯤꯁꯤ ꯃꯩ ꯂꯣꯏꯅ ꯃꯨꯠꯈꯤꯕꯅꯤ ꯃꯊꯪꯗꯅ ꯗꯁꯇꯤꯟꯅ ꯁꯨꯖꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛ ꯇꯋꯥꯔ ꯌꯨꯡꯕ ꯆꯠꯄ ꯃꯇꯝꯗꯨꯗ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯔꯥꯡꯁꯤ ꯅꯣꯡ ꯃꯔꯛꯇꯨꯗ ꯑꯩꯅ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯏꯅꯥꯛꯇ ꯈꯪꯅꯛ ꯅꯛꯁꯜꯂꯛꯄꯒꯨꯝ ꯐꯤꯜ ꯑꯗꯨ ꯐꯥꯎꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯇꯝꯂꯤ ꯃꯁꯤꯗ 11ꯅꯗꯤ ꯍꯥꯏꯔꯤ ꯑꯩꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯒꯤ ꯊꯣꯡ ꯑꯗꯨꯗꯤ ꯊꯤꯡꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯤꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯁꯣꯝꯗ ꯒꯦꯠ ꯊꯤꯡꯒ꯭ꯔꯤꯉꯩ ꯑꯩꯉꯣꯟꯗ ꯆꯪꯗꯨꯅ ꯂꯩꯕ ꯁꯦꯗꯣ ꯃꯣꯟꯁꯇꯔ ꯍꯥꯏꯕꯗꯤ ꯃꯥꯏꯟ ꯐ꯭ꯂꯦꯌꯔ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯑꯗꯨ ꯏꯃꯥ ꯍꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯑꯗꯨ ꯅꯪꯅ ꯑꯁꯣꯝꯗ ꯒꯦꯠꯇꯨ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯤꯅ ꯍꯟꯖꯟꯕ ꯅꯪꯍꯧꯗꯕꯤ ꯍꯣꯀꯤꯟꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯒꯗꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯋꯤꯜꯅ ꯍꯧꯖꯤꯛ ꯗ꯭ꯔꯣꯌꯤꯡ ꯑꯃꯁꯨ ꯌꯦꯛꯇꯨꯅ ꯃꯌꯥꯝꯁꯤꯗ ꯇꯥꯛꯂꯤ ꯃꯥꯅ ꯃꯇꯝ ꯑꯃ ꯎꯈꯤꯕ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯒꯤ ꯕꯣꯗꯤꯁꯤ ꯌꯦꯛꯂꯒ ꯃꯁꯤꯒꯤ ꯁꯔꯨꯛ ꯈꯔ ꯃꯉꯣꯟꯗ ꯆꯪꯉꯝꯕ ꯑꯗꯨ ꯌꯦꯛꯏꯕ ꯗ꯭ꯔꯣꯌꯤꯡꯁꯤꯒꯤ ꯃꯊꯛꯒꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯩꯁꯟꯗꯨꯅ ꯍꯣꯀꯤꯟꯁꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯃꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯌꯥꯝꯁꯤꯗ ꯚꯥꯞ ꯇꯥꯅꯕ ꯇꯥꯛꯂꯤ ꯇꯁꯦꯡꯕꯁꯨ 11ꯅ ꯑꯁꯣꯝꯗ ꯒꯦꯠꯇꯨ ꯊꯤꯡꯖꯤꯟꯈ꯭ꯔꯕꯅꯤꯅ ꯋꯤꯜꯗ ꯆꯪꯉꯝꯕ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯑꯁꯤ ꯍꯣꯀꯤꯟ ꯁꯤꯇꯤꯁꯤꯗ ꯄꯟꯗꯨꯅ ꯂꯩꯍꯧꯔꯕꯅꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯨꯅꯅꯤ ꯎꯆꯤ ꯃꯌꯥꯝ ꯑꯃ ꯀꯧꯁꯟꯗꯨꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯣꯏꯕ ꯕꯣꯗꯤ ꯑꯃ ꯁꯦꯝꯒꯠꯂꯤꯕꯗꯨ ꯕꯤꯂꯤ ꯍꯣꯏ ꯍꯦꯗꯔ ꯍꯣꯏꯕꯨꯁꯨ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯃꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯇꯝ ꯑꯃꯒꯤ ꯇꯝꯊꯤꯕ ꯗꯦꯃꯣꯗꯣꯛꯁꯤꯡꯗꯨꯗꯤ 11ꯅ ꯒꯦꯠ ꯑꯗꯨ ꯊꯤꯡꯈꯤꯕꯗꯒꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯤꯕꯗꯨꯗꯤ ꯑꯣꯟꯅꯕ ꯁꯪꯁꯥꯔꯗꯨꯗ ꯂꯩꯈ꯭ꯔꯤꯕ ꯃꯦꯟ ꯑꯣꯏꯕ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯒ ꯀꯅꯦꯛꯁꯟ ꯇꯠꯈ꯭ꯔꯕꯅꯤꯅ ꯋꯤꯜꯗꯒꯤ ꯊꯣꯛꯈꯤꯕ ꯁꯔꯨꯛ ꯈꯔ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯐꯣꯡꯂꯛꯄ ꯉꯝꯃꯣꯏ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ ꯇꯁꯦꯡꯕꯗꯤ ꯃꯦꯛꯁꯅ ꯍꯥꯏꯔꯤꯕꯁꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯥꯐꯣꯡꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯔꯁꯤꯌꯥꯒꯤ ꯀꯥꯡꯕꯨꯅ ꯑꯔꯣꯟꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯑꯣꯟꯅꯕ ꯁꯪꯁꯥꯔꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯗꯁꯨ ꯎꯍꯟꯗ꯭ꯔꯤ ꯑꯗꯨꯒ ꯍꯣꯀꯤꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯅꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯇꯧꯕꯇꯕꯨ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ ꯃꯥꯏꯛ ꯍꯣꯏ ꯖꯣꯏꯁ ꯍꯣꯏ ꯅꯦꯟꯁꯤ ꯍꯣꯏ ꯃꯈꯣꯏ ꯇꯤꯝ ꯈꯔꯁꯤꯅꯗꯤ ꯆꯤꯡꯅꯕꯗꯒꯤ ꯊꯤꯒꯠꯄ ꯍꯧꯔꯤꯕꯅꯤ ꯃꯥꯛꯅ ꯃꯌꯥꯝꯁꯤꯗ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯃꯥꯏꯟ ꯐ꯭ꯂꯦꯌꯔ ꯑꯗꯨ ꯍꯧꯖꯤꯛ ꯍꯣꯀꯤꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕꯅꯤ ꯍꯥꯏꯔꯤ ꯋꯤꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯤꯅ ꯆꯨꯝꯂꯒꯗꯤ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯈꯔꯕꯨ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯅꯕ ꯍꯣꯠꯅꯔꯝꯒꯅꯤ ꯃꯁꯤ ꯃꯇꯝ ꯑꯃ ꯑꯩꯉꯣꯟꯗꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤ ꯃꯁꯤꯗ 11ꯗꯤ ꯃꯥꯒꯤ ꯃꯥꯏꯅ ꯕꯤꯂꯤ ꯑꯃꯗꯤ ꯍꯦꯗꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯗ ꯊꯧꯗꯣꯛ ꯈꯔꯁꯨ ꯊꯦꯡꯅꯈ꯭ꯔꯕꯅꯤꯅ ꯃꯁꯥꯗ ꯆꯤꯡꯅꯕꯁꯤ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯥꯏꯟ ꯐ꯭ꯂꯦꯌꯔ ꯍꯥꯏꯕꯗꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯕ ꯃꯤ ꯑꯁꯤ ꯀꯃꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯇꯥꯟꯅꯈ꯭ꯔꯦ 11ꯅ ꯕꯤꯂꯤꯗꯁꯨ ꯍꯦꯟꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯥꯕꯨ ꯍꯥꯟꯅ ꯁꯦꯟꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯍꯣꯄꯔꯒ ꯖꯣꯏꯁꯀꯁꯤ ꯂꯦꯔꯤ ꯀ꯭ꯂꯥꯏꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯉꯔꯥꯡ ꯑꯦꯇꯦꯛ ꯇꯧꯔꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨ ꯖꯣꯏꯁꯅ ꯕꯥꯏꯛ ꯊꯧꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯡꯃ ꯃꯥꯅ ꯂꯦꯔꯤ ꯀ꯭ꯂꯥꯏꯟꯒꯤ ꯑꯣꯐꯤꯁꯁꯤꯗ
ꯚꯥꯞꯇꯤ ꯑꯣꯏꯍꯧꯗꯕꯤ ꯍꯦꯝꯂꯦꯠ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯕ ꯅꯤꯄꯥꯗꯨ ꯆꯤꯡꯅꯕꯗꯒꯤ ꯃꯃꯤꯡ ꯃꯊꯥ ꯍꯥꯡꯇꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤ꯫ ꯍꯣꯄꯔꯅ ꯍꯧꯖꯤꯛ ꯄ꯭ꯔꯕꯞ ꯆꯪꯉꯛꯇꯨꯅ ꯂꯦꯔꯤꯗ ꯕꯥꯏꯛ ꯊꯧꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯍꯪꯀꯠꯂꯛꯈ꯭ꯔꯦ꯫ ꯂꯦꯔꯤꯅꯗꯤ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯃꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯍꯣꯄꯔꯗꯤ ꯍꯧꯖꯤꯛꯁꯨ ꯉꯔꯥꯡ ꯃꯤꯅ ꯐꯨꯔꯝꯕꯗꯒꯤ ꯃꯁꯥꯗ ꯏ ꯀꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯂꯦꯔꯤꯅ ꯑꯃꯨꯛ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯂꯦꯔꯤꯁꯤ ꯐꯨꯗꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯂꯦꯔꯤꯁꯨ ꯆꯩ ꯐꯅ ꯆꯥꯔꯕꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯍꯣꯄꯔꯅ ꯂꯦꯔꯤꯒꯤ ꯈꯨꯠꯁꯥꯁꯤ ꯀꯛꯊꯠꯀꯦ ꯇꯧꯕꯗꯒꯤ ꯂꯦꯔꯤ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯂꯦꯔꯤꯅ ꯍꯥꯏꯔꯛꯂꯤ ꯅꯤꯄꯥꯗꯨ ꯍꯣꯀꯤꯟꯁꯤꯗ ꯍꯥꯡꯂꯤꯕ ꯁ꯭ꯇꯥꯔ ꯀꯣꯔꯠ ꯍꯥꯏꯔꯤꯕ ꯁꯣꯞꯄꯤꯡ ꯃꯣꯜ ꯑꯗꯨꯒꯤ ꯐꯥꯏꯅꯥꯟꯁ ꯇꯧꯕ ꯅꯤꯄꯥꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤꯕꯗꯨꯅ ꯃꯍꯥꯛꯅ ꯍꯣꯀꯤꯟꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯝ ꯈꯔ ꯄꯥꯝꯃꯤ ꯍꯥꯏ, ꯑꯗꯨꯕꯨ ꯂꯝꯒꯤ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯌꯣꯜꯂꯨ ꯌꯥꯗꯕꯗꯒꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ꯫ ꯍꯣꯄꯔꯅ ꯑꯃꯨꯛ ꯍꯪꯂꯤ ꯃꯍꯥꯛꯅ ꯂꯝꯁꯤꯡ ꯑꯗꯨ ꯄꯥꯝꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ꯫ ꯂꯦꯔꯤꯁꯨ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯍꯣꯄꯔꯅ ꯑꯃꯨꯛ ꯍꯪꯂꯤ ꯂꯝꯁꯤꯡ ꯑꯗꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯈꯤꯕꯒꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯂꯦꯔꯤꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯍꯣꯄꯔ ꯅꯪ ꯃꯈꯣꯏꯗꯨꯒ ꯃꯥꯟꯅꯒꯦ ꯈꯟꯒꯅꯨ, ꯃꯈꯣꯏꯗꯨ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ, ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯣꯏꯅ ꯊꯝꯃꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯣꯄꯔꯅ ꯂꯦꯔꯤꯁꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯅꯦꯟꯁꯤꯒ ꯖꯣꯅꯥꯊꯟꯒꯁꯨ ꯊꯕꯛ ꯇꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯅꯦꯟꯁꯤꯅꯗꯤ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯇꯣꯝꯗꯨ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯃꯍꯥꯛ ꯗ꯭ꯔꯒꯀꯨꯝꯕ ꯅꯤꯁꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯃꯥꯜꯂꯤ, ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯍꯨꯃꯥꯡ ꯂꯣꯏꯅ ꯆꯣꯠꯂꯤ, ꯑꯗꯨꯒ ꯃꯔꯥꯏꯕꯛꯇꯁꯨ ꯁꯣꯛꯄꯒꯤ ꯗꯥꯛ ꯑꯃ ꯂꯩ꯫ ꯖꯣꯅꯥꯊꯟꯗꯤ ꯍꯧꯖꯤꯛ ꯅꯦꯟꯁꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯅꯥꯍꯣꯏꯅ ꯇꯥꯗꯕꯤ ꯊꯕꯛ ꯇꯠꯄꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯅꯦꯟꯁꯤꯗ ꯑꯣꯟꯁꯟꯗꯨꯅ ꯑꯣꯏꯅ ꯉꯥꯡꯉꯛꯂꯤ꯫ ꯉꯁꯤ ꯃꯈꯣꯏꯅꯤꯅ ꯊꯕꯛ ꯇꯠꯂꯤꯕꯁꯤ ꯅꯦꯟꯁꯤꯅ ꯂꯝ ꯍꯦꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯦꯟꯁꯤꯅꯁꯨ ꯃꯔꯩ ꯌꯦꯠꯂꯤ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯕꯨ ꯊꯕꯛꯂ, ꯅꯣꯡꯃꯇ ꯃꯐꯝꯗꯨꯗ ꯑꯩꯉꯣꯟꯗ ꯏꯖꯠ ꯑꯃꯠꯇ ꯐꯪꯗꯦ, ꯑꯣꯐꯤꯁꯇ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯀꯥꯔꯦꯝꯅ ꯄꯤꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯂꯤꯔꯤ꯫ ꯖꯣꯅꯥꯊꯟꯅꯗꯤ ꯃꯥꯗꯤ ꯂꯥꯏꯔꯕꯅꯤꯅ ꯊꯕꯛ ꯇꯠꯄꯁꯤ ꯌꯥꯝ ꯃꯊꯥ ꯁꯥꯅ ꯅꯦꯟꯁꯤꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯔꯤ꯫ ꯃꯈꯣꯏꯅꯤꯁꯨ ꯍꯧꯖꯤꯛ ꯃꯣꯠ ꯃꯥꯟꯅꯗꯕꯗꯒꯤ ꯑꯃꯅ ꯑꯃ ꯁꯥꯎꯅꯔꯦ꯫ ꯁꯥꯎꯅꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯛꯅꯗꯨꯅ ꯋꯥ ꯉꯥꯡꯅꯗꯕꯤ ꯃꯄꯤꯔꯥꯡ ꯆꯦꯟꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯊꯧꯗꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯁꯣꯞꯄꯤꯡ ꯃꯣꯜꯁꯤꯗ ꯔꯣꯕꯤꯟꯅ ꯃꯣꯜꯁꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯗ꯭ꯔꯣꯌꯤꯡ ꯑꯁꯤ ꯄꯣꯔꯛꯇꯨꯅ ꯗꯁꯇꯤꯟꯒ ꯁ꯭ꯇꯤꯞꯀꯗ ꯎꯠꯇꯨꯅ ꯔꯁꯤꯌꯥꯟꯁꯤꯡꯅ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯁꯟꯕ ꯌꯥꯅꯕꯒꯤꯗꯃꯛ ꯏꯌꯥꯔꯗꯛꯀꯤ ꯂꯝꯕꯤ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯔꯣꯕꯤꯟꯅꯁꯨ ꯍꯥꯏꯔꯤ ꯃꯈꯣꯏ ꯀꯥꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯌꯥꯔꯗꯛꯀꯤ ꯃꯈꯨꯟꯁꯤꯗ ꯆꯪꯉꯕꯗꯤ ꯃꯈꯣꯏꯅ ꯌꯧꯁꯟꯕ ꯄꯥꯝꯂꯤꯕ ꯔꯁꯤꯌꯥꯟꯁꯤꯡꯅ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯥ ꯑꯗꯨ ꯐꯥꯎꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯟꯅꯈ꯭ꯔꯦ꯫ ꯁ꯭ꯇꯤꯞꯅꯁꯨ ꯏꯌꯥꯔꯗꯛꯁꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯈꯨꯟꯁꯤ ꯈꯨꯕꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯗꯁꯇꯤꯟ ꯑꯣꯏꯅ ꯆꯪꯍꯟꯅꯕꯒꯤꯗꯃꯛ ꯅꯝꯁꯟꯗꯨꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯃꯈꯨꯟꯁꯤꯗꯤ ꯗꯁꯇꯤꯟ ꯐꯥꯎꯕ ꯆꯟꯗ꯭ꯔꯦ꯫ ꯃꯁꯤꯗ ꯔꯣꯕꯤꯟꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯆꯥꯕ ꯂꯥꯛꯂꯤꯕ ꯂꯨꯀꯁꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯦꯔꯤꯀꯥꯁꯤ ꯎꯕꯗꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯈꯨꯟꯁꯤꯗ ꯆꯪꯕ ꯌꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯑꯉꯥꯡꯁꯤ ꯊꯦꯝꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯦꯂꯦꯚꯦꯟ ꯍꯣꯏ ꯃꯥꯏꯛ ꯍꯣꯏꯁꯤ ꯕꯤꯂꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯃꯦꯛꯁꯅꯗꯤ ꯃꯌꯥꯝꯕ ꯕꯤꯂꯤꯁꯤ ꯌꯦꯡꯉꯒ ꯍꯥꯏꯔꯤ ꯑꯩꯅ ꯎꯕꯗꯗꯤ ꯍꯧꯖꯤꯛꯁꯨ ꯅꯣꯔꯃꯦꯜ ꯃꯥꯜꯂꯤ, ꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯂꯨꯀꯁꯅ ꯑꯃꯨꯛ ꯃꯔꯩ ꯌꯦꯜꯂꯛꯂꯤ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤ ꯅꯌꯥꯝꯕ ꯕꯤꯂꯤꯁꯤ ꯈꯨꯗꯥꯡ ꯑꯁꯥꯡꯕ ꯐꯨꯔꯤꯠ ꯂꯤꯠꯄ ꯎꯈꯤ? ꯑꯩꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ ꯍꯥꯏꯔꯤ꯫ ꯃꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯈꯔꯕꯨꯗꯤ ꯆꯤꯡꯅꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯃꯥꯏꯟ ꯐ꯭ꯂꯦꯌꯔ ꯑꯗꯨꯗꯤ ꯑꯏꯪꯕꯗ ꯍꯩꯅꯩ ꯍꯥꯏꯔꯤꯗꯨꯗꯤ, ꯃꯥꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥꯁꯤꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯁꯤꯗꯤ, ꯃꯉꯣꯟꯗ ꯃꯥꯏꯟ ꯐ꯭ꯂꯦꯌꯔ ꯑꯗꯨ ꯆꯪꯉꯝꯃꯒꯗꯤ ꯑꯁꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯋꯤꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯍꯥꯛꯇꯤ ꯑꯁꯤꯁꯨ ꯇꯧꯕ ꯉꯝꯒꯅꯤ, ꯃꯥꯏꯟ ꯐ꯭ꯂꯦꯌꯔꯗꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯀꯥꯟꯗꯗ ꯁꯥꯐꯣꯡꯉꯛꯀꯗꯕꯅꯤ, ꯗꯔꯀꯥꯔ ꯑꯣꯏꯗꯕ ꯃꯇꯝꯗꯗꯤ ꯅꯣꯔꯃꯦꯜꯗ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ, ꯃꯥꯅ ꯃꯤꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯝꯗ ꯈꯛꯇꯅꯤ, ꯑꯇꯩ ꯃꯇꯝꯗꯗꯤ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯃꯁꯤꯗ ꯃꯦꯛꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯥꯅ ꯁꯥꯐꯣꯡꯂꯛꯄ ꯑꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗ ꯃꯥꯏꯛꯅ ꯑꯃꯨꯛ ꯈꯨꯝꯂꯤ ꯃꯗꯨ ꯌꯥꯔꯣꯏ, ꯃꯥꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯛꯂꯒꯗꯤ ꯅꯠꯇ꯭ꯔꯒ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯈꯪꯗꯣꯛꯍꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯏꯛꯅ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯃꯒꯤꯗꯃꯛ ꯂꯩꯔꯤꯕ ꯄꯨꯜꯁꯤꯒꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯆꯪꯁꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯏꯛꯀꯤ ꯄ꯭ꯂꯥꯟꯗꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯍꯣꯔꯦꯟ ꯄꯨꯜꯁꯤ ꯁꯨꯇꯤ ꯊꯥꯔꯕ ꯃꯇꯨꯡ ꯕꯤꯂꯤꯁꯤ ꯇꯦꯝꯄꯔꯦꯆꯔ ꯂꯩꯈꯠꯄ ꯌꯥꯕ, ꯍꯥꯏꯕꯗꯤ ꯑꯁꯥꯕ ꯀꯥ ꯑꯃꯗ ꯐꯥꯖꯟꯗꯨꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯁ꯭ꯇꯤꯞꯀ ꯔꯣꯕꯤꯟꯒ ꯗꯁꯇꯤꯟꯒꯅ ꯂꯨꯀꯁꯀꯤ ꯃꯅꯥꯎꯅꯨꯄꯤ ꯑꯦꯔꯤꯀꯥꯁꯤ ꯏꯌꯥꯔꯗꯛ ꯃꯈꯨꯟꯁꯤꯗ ꯆꯪꯗꯨꯅ ꯑꯁꯣꯝꯒꯤ ꯔꯨꯝꯗꯨꯗ ꯐꯥꯎꯗꯣꯛꯅꯕꯒꯤꯗꯃꯛ ꯀꯟꯅ ꯊꯦꯝꯂꯤ꯫ ꯑꯉꯥꯡꯁꯤꯁꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗꯗꯤ ꯄꯥꯛ ꯍꯦꯛꯇ ꯌꯥꯗꯦ, ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯥꯏꯁꯀ꯭ꯔꯤꯝ ꯄꯤꯖꯗꯨꯅ ꯊꯦꯝꯕꯗꯒꯤ ꯋꯥꯐꯝꯁꯤ ꯌꯥꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯖꯣꯏꯁꯀ ꯍꯣꯄꯔꯒꯅ ꯂꯦꯔꯤꯁꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯁꯛꯈꯪꯗꯕ ꯅꯤꯄꯥꯗꯨꯅ ꯂꯩꯈ꯭ꯔꯕ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯆꯦ ꯆꯥꯡꯁꯤꯡꯁꯤ ꯀꯨꯞꯅ ꯌꯦꯡꯂꯤ꯫ ꯖꯣꯏꯁꯅ ꯌꯣꯟꯈ꯭ꯔꯕ ꯂꯝꯁꯤꯡꯁꯤ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯉꯛꯄꯗꯒꯤ ꯍꯣꯀꯤꯟ ꯁꯤꯇꯤꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯊꯥꯡꯖꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯏꯁꯀ ꯍꯣꯄꯔꯒꯅꯁꯨ ꯈꯪꯈ꯭ꯔꯦ ꯂꯝꯁꯤꯡꯁꯤ ꯍꯣꯀꯤꯟꯁꯤꯒꯤ ꯄꯋꯥꯔ ꯄ꯭ꯂꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯅꯥꯛꯇ, ꯍꯥꯏꯕꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ
lam ngak to oiramle Joyce na matam kuina dagi su thikatuna lakpa noma Hokkien City ji mai pulap mutkiba adugi su matakta magi mayumda amadi dukanda naptu laiba magnet ki power su loina mangkiba aduga science ki oja Mr. Clark na taklakhiba khudimak si ningsinglaktuna jingnaba sisu henkalaktuna mafam singsida chatuna yengchaluna ba sem sakre somdan Erika hariba nupimcha sisu yardak manung sida changchanduna aronba kaduda phawdokna ba tawkhre somda Hopper ga Joyce ka su mafam singdu chatuna yengli somda Erika su yardak manung sida sum laklaga hairiba room masi yaure mahakna room masida phawdoktuna ka sigi main door se hangtorakli mapanda su Steve ka Robin ga Dustin ga su ngaido leiribani masirigi sense mo hongkiduna Billy gi manak tong lakre hojik Billy si pool si lonchanduna masu mayum hannabagi damak thorang tawdo leiringai pool si da mabu kauduna karem narakpa si tabadagi yam sauna damak khonjel si tamna koithi thirakli aroibada temperature lekhatpa yaba asaba ka sida mi ma leptuna leibasi ubadagi Billy jangchanduna thong si hangtoklubadadi laidi ama oina leptu leiramli laidi sida su set ama yeptu leiramle ngasaidagi mangonda kaurukli सेची खुथांगी माइकना बिलीबू कासीदा चंगछन्नबा होनरिबनी बिली सु वाखन इखन खलौदना मसादा टेंशन लेबदगी लाइडीसी लौथोकनबगीदमक चंगछलकदा एल्बेना सु मागी सुपर पावर की मतेंगदगी बिलीसी कासीदा लाक्तना इंसन किदुना थोंगसी लोनसन्दुना थमख्रे माइक होय लुकास होयना सु थोंगसी फकायबा ngamdanabigidamak yotli punsanduna thamli aduga kaasigi temperature si laikhatpa hokre somdana Nancy su hospital da laikiba Mrs. Driscoll hariba hanubidugi manakta magi sagaina tai saduna unanabigidamak lona changchalagli mahakna hanubisigi report singsi yengdo leiringai hanubisi su tumina sum leiramadagi masada asaba phawbugum koileng leng phawragle aduga mechin sida su hanubisigi body temperature si sum wangkhalagli Nancy su tawribisingsi ubada angakba phawre hanubisina hojik body temperature wangkhalibisigi maramna asomda Billy si 11 hoi mai hoina phajanduna kaamada temperature laikhatuna thambadagini hojikti animak sedo monster dugi saruk ama loina oikhrabanina makhoisi connection loina leinare somdana Steve hoi Dustin hoi su Erika na kaasi thong hangtorpadagi changchanduna kaasida leiriba makhoina chingnariba boxing asi hangtoktuna yengbada makhoina karino khangdraba acid manba yam section na hapa asangba likli khara yaudu leramli Robin hojik masi puduna prabab thorosi haiduna asangba mahisi paisan kre Dustin su makhoi amuhana thokinaba thongsi hangtoke tawbada thongsidi hangtu haiba yadre masida Steve na su haipa amu saduna leiriba button singsi pangnamda namubada makhoina leiriba room si koleng lengaktuna yam kanna makharomda paithakre makhoina hojik leiriba ka sidi leinungda kumthakhinaba lip ama oidu leiramli makhoi myam si law khongduna pakhanna dumak yam luba jaga amada puthakre somdana Billy su yam sauna dumak lonchiliba thongsi thinduna thongsi hangto haiduna lauri aduga amuksu phamthaduna kaplaga Max ta aibu ngakpiu Max aina phattaba thabak kaya ama tawkhre masi aina tawge haina tawgibsu natte mahakna insinbani haragli Max su mayama Billy na kaplibisu ubada wakhan nungaitana changchanduna leiringai Billy na akaiba tais machet ama lokhattuna mingsel si thugaiduna Max pu hatnaba torokli aduga hojik makhochili thoraklabanina thongse bu phajaliba yotli singji thadatpa hokre masida Lucas na man hek paiba nauri sina Billy da kapure Billy su kaasi manungda longkhak lona muktari hojik mangonda changnu leiriba shadow monster si mapung phana saphonglakpa horakli Billy su hojik mamai mamit magi singli nauri musuk musalaktuna tamthiba sapham amada lepkhalaglaga yam kan lauduna thong si namkhaina bhonaragli masiga chap manana asomda su Nancy gi manakta Mrs. Driscoll hariba hanubi si mamai mamit musanduna law khongba horakre Nancy su tawri mong sida pakhatuna kaasidagi chenthoroknaba sem sakre somda Billy su yot ki thong si phaw phakairatuna makhoi mayam gi mangda tamthiba sakpam amada leplare 11 su mamanaba mayam si matungda loi thamduna Billy ga thengnanabagi damak gym gi yot ama lokhatuna Billy bu phaklangna namchanduna thamli Billy su hojikti shadow monster habdi mind player adu mapung phana saphonglakhrabanina mapangkan si adugi bete kankhre 11 gi pawana namchanduna thamliba yot asi Billy na amuk langthoraktuna 11 da thomakni aduga khonglai thuna changchalakuna 11 bu mangak paiduna thangkatuna laikre masida Mike na su Billy da yot amana kallure Billy na muk Mike to onchalaktuna Mike te attack hek tawge tawbaga 11 na Billy si malangna paihanduna masasi laikhaiba horakli
ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯃꯗ ꯊꯣꯝꯖꯤꯟꯗꯨꯅ ꯕꯤꯂꯤꯁꯤ ꯀꯥꯁꯤꯒꯤ ꯋꯥꯡꯃꯗ ꯂꯪꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯂꯤꯁꯨ ꯉꯥꯏꯍꯥꯛ ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯕ ꯁꯦꯗꯣ ꯃꯣꯟꯁꯇꯔꯒꯤ ꯕꯣꯗꯤꯗꯨꯅ ꯂꯩꯔꯤꯕ ꯒꯣꯗꯥꯎꯟ ꯑꯗꯨ ꯇꯝꯅ ꯑꯉꯥꯎꯕꯒꯨꯝ ꯌꯥꯝ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯦꯂꯦꯚꯦꯟ ꯍꯣꯏ ꯃꯦꯛꯁ ꯍꯣꯏꯅꯁꯨ ꯕꯤꯂꯤꯅ ꯆꯦꯟꯈ꯭ꯔꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅꯁꯨ ꯈꯪꯍꯧꯔꯦ ꯕꯤꯂꯤꯁꯤ ꯁꯦꯗꯣ ꯃꯣꯟꯁꯇꯔꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯍꯣꯡꯈꯤꯗꯨꯅ ꯕꯤꯂꯤꯁꯤ ꯃꯥꯒꯤ ꯒꯣꯗꯥꯎꯟꯁꯤꯗ ꯌꯧꯔꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯨ ꯍꯦꯗꯔꯗ ꯂꯣꯏꯅ ꯇꯝꯗꯨꯅ ꯃꯥꯕꯨ ꯑꯦꯂꯦꯚꯦꯟꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯤꯅ ꯂꯩꯖꯔꯤ꯫ ꯃꯁꯤꯗ ꯍꯦꯗꯔꯅ ꯕꯤꯂꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯃꯥꯅ ꯅꯪꯕꯨ ꯍꯥꯠꯂꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯣꯏꯒꯗꯕ ꯅꯠꯇꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯦꯗꯣ ꯃꯣꯟꯁꯇꯔꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈ꯭ꯔꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯁꯨ ꯆꯞ ꯌꯨꯡꯗꯨꯅ ꯂꯥꯏꯙꯤꯒꯨꯝꯅ ꯄꯨꯂꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫